Singi district singi allocate torokpa ration bag sing sangai pro da laiba FSI godown da gari da load torba matung da khulai paiba sakhang da singna amuk lothan khiba du nga sinumit jung pung tara gani thoi dagi paraga pung kun ga mari manung da masagi yofam thokpa mafam singda yohana na barongmai naga council Manipur RNCM na mari lena ba singdam matam thargli sangai pro godown da ngang thokiba thodok aduga mari lenana RNCM na Tadorokiba Jerol Amagi Matungina, Kulai Piber Singna, Ration Bag Sing, Lauta Hanbada, Datana, Duty Staff Singda Kian Kanganki, Beneficiaries Singidamakta Pangpam Tokpa, Ration Pangan Dananaba, Honaba Hibasi, Constitution appeal of fundamental right adu matpani, listening Anikon Gomdogi, backlog labor, Amazon listening Anikun Gamarigi, Zeng Sing, Tang the Tadorokana Kudong Sadaba. Mayok naringai cherak asida ngarangi thodok asina irang asida hena pamda thodok sing thokna nabagi maram oirak payai maram maduna lengakna thabak pakhat pagal loinana pung kun ga mari manungda yofam thokpa mafam singda ration bag sing asi youhanlakkadabani hairi